ꯌꯦꯜꯍꯧꯃꯤ ꯁꯤꯡꯕꯨ ꯃꯁꯥꯒꯤ ꯃꯔꯝꯗꯝꯗ ꯔꯦꯐ꯭ꯌꯨꯖꯤ ꯑꯣꯏꯅ ꯂꯩꯍꯟꯕꯒꯤ ꯃꯊꯛꯇ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯐꯥꯎꯕ ꯆꯠꯍꯟꯕ ꯉꯝꯗꯕ ꯂꯩꯉꯥꯛꯅ ꯁꯦꯟꯁꯁꯀꯤ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯑꯁꯤꯗ ꯁꯧꯒꯠꯐꯝ ꯊꯣꯛꯇꯦ꯫ ꯃꯤꯇꯣꯞ ꯈꯟꯗꯣꯛꯄ ꯅꯠꯇꯅ ꯌꯦꯜꯍꯧꯃꯤ ꯐꯨꯔꯨꯞ ꯀꯟꯅꯕꯒꯤ ꯄꯥꯝꯕꯩ ꯂꯩꯇꯦ ꯍꯥꯏꯅ ꯀꯦꯝꯄꯦꯟ ꯐꯣꯔ ꯖꯁꯠ ꯑꯦꯟड ꯐꯦꯌꯔ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯀꯟꯚꯦꯅꯔ ꯖꯤꯇꯦꯟꯗ꯭ꯔ ꯅꯤꯉꯣꯝꯕꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯁꯦꯟꯁꯁ ꯇꯧꯅꯕ ꯊꯧꯔꯥꯡꯂꯤꯕ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯂꯧꯒꯗꯕ ꯊꯧꯗꯥꯡꯁꯤꯡꯒꯤ ꯃꯇꯥꯡꯗ ꯆꯔꯥꯡꯄꯥꯠ ꯂꯛꯁꯃꯤ ꯕꯖꯥꯔꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝꯒ ꯃꯔꯤ ꯂꯩꯅꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯀꯟꯚꯦꯅꯔ ꯖꯤꯇꯦꯟꯗ꯭ꯔ ꯅꯤꯉꯣꯝꯕꯅ ꯃꯈꯥ ꯇꯥꯔꯗꯨꯅ 2023ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ ꯀꯌꯥ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯄ ꯍꯥꯏꯕ ꯑꯁꯤ ꯃꯤꯌꯥꯝꯕꯨ ꯁꯤꯡꯅꯕꯅꯤ꯫ ꯅꯤꯌꯣꯝ ꯆꯨꯝꯅ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯄ ꯉꯝꯂꯔꯣꯏ ꯈꯪꯂꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯁꯦꯟꯁꯁ ꯇꯧꯅꯕ ꯊꯧꯔꯥꯡꯂꯤꯕ ꯑꯁꯤꯗꯤ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡꯕꯨ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯔꯛꯄꯅꯤ ꯍꯥꯏꯈꯤ꯫ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯄꯥꯝꯂꯤꯕ ꯊꯕꯛ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯂꯩꯉꯥꯛ ꯑꯁꯤꯅ ꯅꯝꯐꯨꯗ ꯁꯦꯟꯁꯁ ꯇꯧꯔꯛꯄ ꯇꯥꯔꯕꯗꯤ ꯃꯗꯨꯗ ꯊꯣꯛꯀꯗꯕ ꯑꯐ-ꯐꯠꯇꯒꯤ ꯇꯦꯛꯆꯥꯛ ꯄꯨꯝꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯖꯤꯇꯦꯟꯗ꯭ꯔꯅ ꯂꯩꯉꯥꯛꯇ ꯆꯦꯛꯁꯤꯟ ꯋꯥꯔꯣꯜ ꯊꯝꯂꯛꯂꯤ꯫